खुरुमजरी SKTV न्यूज यंगिरब पुनम पुस्याम काने तखलमना तरान मुक्सरी हौज अहानबदा मरुबा पाव लैवासगी फादर ऑफ नेशन हाइन खंगनरिबा महात्मा गांधी न लेखिदबगी मुद्रा त्रेलक सुबा मार्टर डे थरुम ngasi इम्फाल गी जेम हॉल दा पांगथोखरे नौना सेमखिबा डिस्ट्रिक्ट तरेट हंदोकपगी मतंगदा UNC गा स्टेट अमसोंग सेंट्रल लेंगाक ngasi सेनापति डिस्ट्रिक्ट हेडक्वार्टर्स दा ट्राइपताई टॉक पांगथोखरे इंडो म्यांमार ngamkhaida leiriba awang nopong state singda narco terrorist emergency lauthopi haina kokomi ne prime minister amadi chief minister singda taksilagani hai Manipur da so anti leprosy day pangthokre February 13 fawba leibak sin bathungna chathagadaba sparse leprosy awareness campaign lisingni kunmanga so hawdokre Amasung Uttarakhand da pangthok leba kuntranipan suba nation games lisingni kunmanga da triathlon amasung duathlon masana da sarungmam athobana gold medal ani lawduna wari semkre Hausi pau sanduna pizari India gi mafam khuding da pangthok nabago Manipur da su India gi father of nation Mahatma Gandhi na laikhidabagi humudra tarelak suba martis de tharum ngasi Imphal gi gm hall da pangthokre Manipur lenga na sindna pangthoki ba tharum aduda Manipur gi governor Ajay Kumar Bhala Chief Minister Nong Thom Biren Minister Thonga Biswajit Awangbo Niumai Sapam Ranjan L Susindro Maitay amadi atay MLA kaya yaungna tongan ba lenga ki makok thombo officer amasung official kaya na sariyaki Saruyaki ba singna Rashtrapita Mahatma Gandhi ki mafamda laisu katuna ikai kunabu utki loinana minina batumina left na so laikidribag lising basigi mafamda ikai kunabu utki Tauramadu ka mari lenana Chief Minister in Birena laibak miyam da yapa pauzil su pirakli Ngasi Bharat Chinba Thungna Pangthoiba Martyrs Day koi Manipur da shu Honorable Governor adu Honorable Minister Singh Honorable MLA Singh koi mayam yauna pangthoi adu Manipur gi mayam da Madhya Bharat gi mayam da ngasi asumba Martyrs Day siga mari lenana ayai papaujal bijari Rashtrapita Mahatma Gandhi laikhidabagi humdra tarelak suba kumon Manipur Pradesh Congress Committee na susindna BT rot laiba Congress wawanda haikaleka tamduna pangthokre haikaleka tamba aduga mari lenana CLP ge leader Okram Ibobina Fongdorapada sai khudingi pangthoktuna lapa thoramasi ngasi so Congress workers singna kok nonduna Rashtrapita gi mitamda ikai khonabu uli amasung ningsingle India khaktan latana malemda laibambi pung khudimakna Bapuji na pamjaramba non violence asi miyamna tung inba mathau tai haiki Mahatma Gandhi ji ki Humudra Tarelak Suba Laikhidaba Bapuji ki Murti da Congress Karmi khoi kudumna kok nonduna mahaki mafamda ikai khumnaba utpa aduga ahenba khulai gi shakti tanadana prithvi asidaida tauriba mayam punamaksingi Mahatma Gandhi gi ahimsa nattana prithvi da shanti purakpa ngamoi haiba madugi principle magi ideology do hojikti isorna piramba paujen ge sa manana launa rabani maram maduna hojik sahi ani phajalakadorba violence na maram moiduna Manipur da ningkha tamba phangnaga su phangdabaga sa manana hojik lairiba Manipur gi hingsa asi Mahatma Gandhi jina pambiramba violence yaudaba madugi upaina koi Manipur si tuna shanti purukna ba koi hotna minaba darka woi Mahatma Gandhi gi message aduga magi pamjaba principle ideology se masi koi punamagna thabak oina onthoga Manipur da shanti purukna ba hotna minasi
Sanabati District Headquarters ta India Lengak Manipur Lengak Amadi UNC ki mihut sing yauna Manipur gen nauna sem kiba district tarit amuk handokadamani haibagi matang na ngasi tripartite tok pangthokre ngasi ki mifam aduda Central Lengak ki mahut sinduna Ministry of Home Affairs ki advisor notice AK Misra Manipur Lengak ki maikedagi Chief Secretary Prasan Kumar Singh Commissioner Home and Asok Kumar Masung UNC ki maikedagi President NG Loro General Secretary Variyu Satsang Ansam ki President M Luikang Laksan Naga Women's Union ki President CS Priscilla Twimai Nasar Yaki Mifamada Manipur Lengakna listening ni Tarataruk ki December ni Panda Tokiba Odaramana District Tarit Nauna Semki Haidiba District Tarit Asi Handoktuna Hanagi District Singda Maruina Nagataba Mafam Singi Present District Ta Lehenabu Wafam Putoki Kanana Baduda Maikai Ahungi Mute Singna Komna Kanaraba Matung Amatuina Wafam Mamada Lemnaki Ngasi Wafam Aduna Matangi Tripartite Tok Matang Tha April da Pangthokpaga Loinana State Lengaki Representative Singna Proposal Lama Pihan Bahaina Yanaki Mizoram amadi Myanmar ga taina bangam khaida tunnel hutuna drug supply tawrokpa maramna awang nopok state singna narco terrorist emergency lauthok piu anti narcotics enforcement agency sing semduna thabak paikat an biu haina memorandum mama prime minister amadi notice state singi minister singda aiba serol tharagani haina coordinating committee on Manipur integrity kokomi gi convener khuraizam athawbana fongdokre Maslam Fela Labor Kokomi gi loisangda anoba mihut singi special General Body Meeting Famdana Kokomina Pangthokadaba Mapungoi Bathabak Taurum Sing Laugthok Namagi Paugi Mifamaduda Athoban Makha Taraduna Hai Kokomina Pangthokadaba Thabak Taurum Singi Manungda NRC gi agenda Kong Yang Sinba Sugi Mayokta Akan Makongjang Sangsinba Asfa Nauna Tamjilak Liba Asi Laugthok Naba Kongjang Sangsinba Atoba Matamda anti narcotic campaign gi Thabak Paikat Pahauba Kokomi gi social media site Singamadi official website Putoktuna Miam gi Amadi media gi information source Ohenba information and public relations ki Thabak Paikat Nanaba Honabaga Loinana IDP Singi humanitarian issue sing Thabak Paikat Naba Honaba Forest and environmental disasters talk liba asidagi kanana tabak paikat fa nation highway asi hangdok hanabagi tabak paikat pa judiciary ki mating lauduna yelomi singe political amadi legal rights amadi justice phangna ba honaba marinaba legal expert team ama semaga loinana hanagi senior legal advisor singa special committee ama semduna tabak paikat pa hanagi kokomagi coordinator oiramba singamadi atai khangalaba resource person sing oiba special consultation group ama semduna matam gi oiba thabak tauba state asigi recession Nanglaba economy revive Tonganaba economic activities sing Tabak Paikanaba Honabana Sing Yauri. Housing Lady Office Asina Matam Karagi Win Adamak Central Head Office Oina Sejinadana Tamba Indiagi Prime Minister Amade Notice State Sing Minister Sing Unaduna Narco Terrorist Emergency Ama Notice the Maruina India Myanmar Border Lautok Yuhaiba Maduga Sanaba Anti Narcotics Enforcement Agency Sing Basing Tamlaga Masika Chanaba Tabak Sing Paikat Pidun Ahen Mamieng Sang Binabagi Damakta Memorandum Pishilagani Hainasu Fongdoki. News 18 na polo kiba yamda thajani ngai oiba January gi tang kunmari amari January gi tang kun tareta tangkak ani thongna yamna macha khaina tholo kiba paw adugi matungina Mizoram amadi Myanmar ani gi tainaba international border da tunnel ama hullaga leire haibagi paw ama Assam da karor kun taruki drug phabada DRI na thadro pamogi adugum lower report ta tongan ba wafam sing yarok kiba duga mari lenana kokomina mamang dai koi akan ba press note thoktana India gi prime minister India gi lenga pa singda Manipur government dai koi masiga mari lena ba thabak sing pakhan na ba koi haije kiba leire adu hairi ba sing asi akoina media da thamgi ba wafam sing adu makoina na changna na taba ta da ba madi makoi gi chapcha ba madugi response ama lakta ba na maram oira kanda koi laiba nongnini sida India gi prime minister madi Manipur gi chief minister loinana awang no pokta leiriba chief minister singda narco terrorist emergency state ama north east region asida
मरोइना इंडिया म्यांमार बॉर्डरलैंड एरिया सिदा लाउथोकपियु अमदी मदुगा चानबा एंटी नार्कोटिक एनफोर्समेंट एजेंसी न चिंबा नॉर्थ ईस्ट की वना थंबिरकांदा एंटी नार्को टेररिस्ट कैंपेन अमा नॉर्थ ईस्ट की चीफ मिनिस्टर म्याम पुंजलगा थबक पाइखटपियु हाइबा मसिगी वाफम सिंग असि यावबा मेमोरेंडम सिंग एखोय अथुबदा इंडिया गवर्नमेंट अमदी नॉर्थ ईस्ट की चीफ मिनिस्टर सिंग की खुतांगदा एखोय पिसन जरगनी हाइबा वाफम सि थमजरी National Leprosy Eradication Program amadi State Health Society NHM Manipur anina senduna lamphela leiba Indian Medical Association IMA holda anti-leprosy tharum pangthokre tharumgi manung sanna Rashtrapita Mahatma Gandhi laikhida banumit mari lenana lusingba asigi photo da saru yakhiba singna laisukatuna ikai kunabas utki masig iruinana February 12 faw sadagadaba sparse leprosy awareness campaign listening ni kunmanga so hawdoki Thaurang mari lenana RIMS Imphal gi medical superintendent professor N Sanjibna hai kibada ngalingai matamda leprosy hairi balaina asigi hidak leitringai da laina ase lana thajandara madanatana laikai de ke tanthokpana singba tathi tawhoina tawnarami aduma matamgi matungina medical sciences na chawkhalapaga loinana leprosy gi hidak puthorakpa masung matam sana laina asibu laing narakpada laing narakpana leprosy asi ilai laina ngakthop ngamalle ngalingi matamde leprosy gi laing sataduna ngaktho ahudaba yai haiki ngaktho hoba yai haiki matam amada yaamna leiramba laina si almost muthat pangamakadobagi ubase aina khanbada leprosy su amani ana haijaningi aduna akhoi yam kanna masigi leprosy muthatna ba honnaba sida kasi chamlaba function oirasu adugumati important oi Mahatma Gandhi na toramba role leprosy bu muthatna ba honnaba da amasung khoina mayam da sandokadui sidi lotna leibiganu leprosy tholakadabani treat tawgadabani Manipur da still leprosy leiri haibata basi lai haibidi khangi tawdu quantum yam chawi 12 new cases sidi yam gre and akhoi gi adugumati state leprosy program leiriba healthcare workers singi role yam chawi tawdu ba akhoi public na khangadabasi leprosy haibasi treatment tawbi Masi hundoktana mayamagta laikai tangthopi daga laite laiminagadabani makoi treat torga phangadabani khoigi leprosy eradication program na sangselaiba program khodimakta mai pakbo view khoi mayam punumga support tawjage Department of Dermatology RIMS Imphal su sindna RIMS ke OPD complex ta National Anti-Leprosy Day tharum pangthokre tharum gamari lenana RIMS Imphal gi director Professor G Sunil Kumar Sarama na phongdorapada leprosy laina nari haiduna losinduna thambigano nungsa mangal na fukini haibagi akiba faudana ngalingai matamda thuna yengthokpiyo miyamda awareness piba oina sahi khudingi ngasigi numit asibo palun tawduna lakle leprosy asi yamna liraba laina ama oiragasu yamna laina control tawba yai haiki yana hamda khangde si leprosy si yam laina detect tawba yai white paste angob penoma akoigi skin da develop tawragadi OPD da lakpiu aduga akoina biopsy gumba ma tawraga mycobacterium haibo gasigi leprosy gi bacteria si diagnose tawrakanda di hidak si hobdoini aduna hidak si government of India na free da pibani adum yam laina cure tawba yai tha taruk tagi sahi ama bhogi hidak charaga adagi yamna launa gali hena kijiba sisu misconception amani haibitare bacteria si yam yaug da boragadi system da ngasai ana basidagi patient part atopa party amada sandopagi chang si yamna loni si misconception mayam si laibak si gi prajada haijaningi si leprosy si yam line control tawba yaba kiningai leitaba yam kanna longna gandaba laina amani habasi akoigi leiriba media gi through da gi su sandoppiu ngasidagi hauraga mathang tha February tang tarahomdai fawa lebak sinma thuna sathagadaba sparse leprosy awareness campaign liskini kunmanga kam anti leprosy fortnight ki tharom tentha khongban leiba multiplex ta pangthokre district health society thawbal amasung national leprosy eradication program thawbal ani na puna sinuna pangthokiba tharom aduda CMO thawbal Dr. Y Nokul tentha GP gi ward member M. Boisa, District TV Officer Dr. M. Nomita, Dr. Nongdre Namadi, Tabok Fothara Leprosy Supervisor Samu Singhana Yaki. Leprosy Mutan Labahona Bada Ikoipuna Taudang, Lominarasi Haina, Wasakibaga Lunena, Leprosy gi Ana Laying Satariba Singda, Blanket Amamasu, Kudol Tamki.
ꯄꯣꯠꯁꯤꯁꯤ ꯊꯦꯡꯕ ꯈꯣꯠꯄꯗ ꯈꯪꯗꯕ ꯁꯤꯊꯕ ꯀꯨꯏꯁꯜꯂꯀꯥꯟꯗ ꯈꯣꯡꯈꯨꯠꯁꯤ ꯁꯤꯊꯔꯛꯄ ꯆꯠꯄ ꯉꯝꯗꯕ ꯌꯥꯎꯔꯤꯕꯅꯤ ꯁꯤꯕꯗꯤ ꯅꯠꯇꯕ ꯁꯣꯏꯅꯥꯏꯍꯟꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯜꯁꯔ ꯇꯧꯁꯤꯜꯂꯛꯄ ꯑꯗꯒꯤ ꯈꯣꯡꯈꯨꯠꯁꯤ ꯑꯩꯈꯣꯏ ꯁꯔꯨꯁꯤ ꯆꯥꯁꯤꯜꯂꯛꯄ ꯁꯔꯨ ꯇꯦꯟꯁꯤꯜꯂꯛꯄ ꯌꯦꯡꯕꯗ ꯌꯥꯝ ꯍꯪꯒꯣꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯗꯤꯁꯑꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅ ꯃꯥꯁꯤ ꯃꯍꯤꯛ ꯑꯃꯗ ꯊꯣꯛꯍꯟꯕꯅꯦꯕ ꯂꯥꯏꯅꯥꯁꯤ ꯆꯪꯗ꯭ꯔꯒ ꯄꯛꯑꯦ ꯊꯣꯛꯂꯛꯇꯦ ꯅꯥꯁꯨ ꯌꯥꯗꯦ ꯆꯤꯛꯁꯨ ꯀꯔꯤꯝ ꯇꯧꯗꯦꯕ ꯑꯗꯨ ꯆꯍꯤꯁꯨ ꯌꯥꯝ ꯆꯪꯕ ꯆꯍꯤ ꯀꯨꯟ ꯃꯇꯨꯡꯗ ꯐꯣꯡꯗꯣꯛꯄ ꯌꯥꯏ ꯍꯥꯏꯌꯦ ꯃꯥꯒꯤ ꯄꯦꯊꯣꯐꯤꯖꯤꯌꯣꯂꯣꯖꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯥꯗ ꯌꯥꯝ ꯀꯜꯂꯒꯅ ꯑꯃꯨꯛ ꯑꯣꯏꯔꯛꯇꯕ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯂꯥꯏꯅꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯆꯪꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯈꯪꯗꯕꯅꯤ나 ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯁꯟꯗꯣꯛꯄ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯏꯂꯤꯃꯦꯟꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯛꯑꯕꯅꯤ ꯂꯩꯇ꯭ꯔꯦ ꯊꯧꯕꯥꯜꯗꯁꯨ ꯄꯦꯁꯦꯟ 2-3 ꯈꯛꯇ ꯉꯥꯏꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯃꯣꯏꯔꯥꯡꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯒꯦ ꯇꯧꯔꯝꯕꯗꯒꯤ ꯀꯜꯍꯧꯔꯕ ꯂꯨꯈꯣꯏꯒꯤ ꯐꯤꯕꯝ MPCCꯒꯤ ꯇꯤꯝ ꯑꯃꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯔꯤꯝꯁꯀꯤ ICUꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕ ꯊꯣꯛꯁꯣꯝ ꯂꯨꯈꯣꯏ ꯆꯍꯤ 60ꯒꯤ ꯃꯐꯝꯗ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟ K Megachandranna ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯁꯦꯜꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯈ꯭ꯔꯦ ꯇꯨꯡꯗ K Megachandranna ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯂꯩꯇꯕ ꯆꯍꯤ 2 ꯁꯨꯔꯛꯂꯤ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯝꯃꯤ ꯍꯥꯏꯔꯛꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯒꯗꯒꯦ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯀꯔꯤ इनिशिएटिव लौखꯠꯂꯕगे पुनमक लेंगाकी मथौनी तौफम थोकपनी तौगदबनी हाइखी लेंगांगना लाइबक थीरबा मियाम असि रिलीफ कैम्पता थमलकलिबस नुमित यामसिलकले मखोइगी मयुमदा हंजिलहननब थबक पाइखतपसु उदे मखोइगी दमक लेंगांगना करी तौबिरि हाइनसु हंखी हौजि लेंगांगना पिरंबा खुदोंग साबसिंग फंगदि हाइबगी कंप्लेन यामा लाकले ngasisu nomagi sanaba kaithokpa senpham sing direct beneficiary singda fangdi haina complain laki athubada mayum makai lejedraba mioi lising hompu asigi tawpham thokpa thabak sing lengakna paikhatpam thoi haina su phongdoki Boksom lukhoi sing halore ma chai humra mu pure du ma singarang suicide tawroga sijanaba onaramba relief camp ta handu unare gyan tabadi khara wali adubu ayok phaduna hinghore magi imung manungi pau lobada relief camp ta kayam kuina lei khani magi imung manung mayam jingdo loina amaga leiminadaba chahi ani phare adugi nungai tabagi solammi hai aduna yamna nungaite kayam kuina relief camp da leiriba mayam singchi asumna sum sarkarna thambikhidage haiba question du lae hojik suicide tawroga CDC mi masing yame relief camp da leiriba mayam se makoi gi laibak sing se karamaina sarkarna kari initiative tawbiri maroina relief camp da leiriba mayam sarkarna piriba benefit mayam pibusu directly phangdi haiba complaint am su mayam lae sahi ani jalaba देशिदा कोई कयाम कुइना थमहिगदगे हाइबसी सरकार की इनिशिएटिव की हुजो उद्री मागी मयुमदा हंजननबा होनबगी प्लान उद्री मसीदी सरकार की रेस्पॉन्सिबिलिटी नि अदगी यामने पेनफुल ओइबा वाबा जैना खांगिबा मयाम सिसे सरकारना ताबिगदबनी मसा की युमदा हंजननबा अदगी सिक्योरिटी प्रोटेक्शन पीबा हाइबसी सरकार की मथौनी सरकार ता हाइबा नतन उपाय लेते मसी सरकारना सिंदिगदबनी Imphal district के कैथेल सिंगदा ललोलितिक तौबा सिंगदगी लोक काइन एक्सटोर्शन की से थादोक थाजिन तौबा सगोलमन तेरा इंगुदम नेरत लैबा वॉलंटियर्स वेलफेयर फंड हाइबा ऑर्गेनाइजेशन की मेंबर अनि फाकत ngamli हाइरि पुलिस तकी फंबा पावगी मतुंगिना हाइरिबा सेल खाइबगी थबक थौरमदा चेनबनी हाइबा मियोय अनि अदो इम्फाल डिस्ट्रिक्ट की पुलिस टीम अमना सगोलबन तेरादगी फाकत खिबने पुलिस न फारबा मियोय अनि अदो काइराव बित्रा लाइरेमिले काइदगी युमलेमम खेलेन एलेस याइरेम्बा एलेस थोइबा एलेस जोन सही निफु अपोप वाई साउबामदी सगोलबन तेरा सापम लेकाइदगी हुइद्रोम लांगंबा सही कुंथ्रा अपोप राजेन कौई हाइरि मखोइदगी मोबाइल फोन अनि सो सेट अमामदी डिमांड नोट सिंग फागत ngamki tungda makhoi ani ase magistrate tagi ayaba lauraga numit humni gi police custody da remand lauthakri hairi police ki pawnga makha taradun mi ani asina haidorakpada makhoi housing laloluf amagi hanagi member amadi housing thabak tawriba member singa samnaduna imphal gi mafam singdagi sel gi demand tawba lalolitik tawba singda kihanbana singwa thabak tawba sene haiba yazari hairi thawdo asigi matangda haingang police station da case ama register tawraga makha tam investigation chathaba hawkri so hairi
Mathang thagi tang taradagi haugadoriba Taranithoi suba Manipur Assembly ki tare suba mifam gi damakta Business Advisory Committee ki mifam kaukre Manipur Assembly ki Secretary ke magazine ngasi thokpa sirole magi matungina mathang thagi tang ahum gi numit matung pungani tabada BSC gi mifam speaker thoksom Saitabartagi office chamber da pangthoktuna tare suba session famagi matam khanargani committee asigi members singna saru yana bakhangalakli nakalamaromda hauzik lairiba Taranithoi suba Manipur Legislative Assembly asigi damakta pangthokiba Mikhalda JDU gi tiketa Mikhal Mai palakiba aduga laingak pairiba BJP te songsin kiba JDU gi MLA mangagi disqualification case ki hearing mathang thagi tang bari gi ayuk pung 12 makai tabada speaker gi tribunal da pangtholagani hairi Malem gi sakhalakli ba laibak singda artificial intelligence AI season han ba made maram sana season han bagi matangda United Nations ke conference pang thokre haugi ba January 19 mas koni pan malem gi laibak chama kun gi lakpa delegate chanipan na saru yaduna Geneva da laiba United Nations ke office ta pang thokiba AI ge conference aduda Manipur dagi Cube 10 Technologies Private Limited ki Managing Director Haubam Zoirembasu Saruyaki Manipur yaungna awanopok India pumada sakot maikaida thinthaba lairiba lamsingda digital penetration ward pamadi data ward panamaram oiraga AI sizinabada thengnariba khodong sadaba singi matangda Zoirembana conference aduda pukatki sakolaba laibak singdagi lakpa AI system amadi data driven model sing asi sakolagli laibak singi semilon amadi punsi marial ga yamna lamnaba maramna mai papa ngamdri haigi maramadan AI system sing asi tongan tongan balol kalsa amadi mafamadu gi mi singna mathau taba hiram singda base toba mathau tai haina Zoirembana conference aduda fongdoki conference asigi outcome oina malim pumbada season aba yaba ethical and inclusive AI gi chanakanglon sing semnanaba working group marisu semki cultural integration and local innovation gi framework semnaba gi damakta haubam Zoiremba busu working group 3 gi member oina khalaki hairi AI si amna chocolate pasista ko rock AI haitare AI da ko karan do AI natragana AI sida ko election matam da sajna ba video mayam AI seasoner kan da election da kai be pet pa mi magi personal life da magi photos seasoner kan da AI implementer kan da morphing tor kan da deep fake mai da AI sin sa ko na magi boundary ma framework tham kan da developing countries amasung world gi le ba countries sin stage da ba AI si kamai tor seasoner ga da guidelines kamai na form to go have adugi country myam se koi sigi Geneva ki United Nations ki mafam sa koi myam kun mani framework the same as the culture ki framework adigi personal life ki framework public private partnership ki framework sigumba mayam asi semgatuna la ni ado dui ki leiba country myam sing sa si framework asi follow to kan da ethical use of AI haitare ko rogue AI ta dana ba AI for good artificial intelligence for good haigumba sigumba theme masda country में हम ना कोई formulate होना बा adopt होना बा resolution ना United Nations ना coming days and coming months to come stage ना adopt होना ना बगी अपने framework से मनी थासगी अमदगी कुंथरामाथै फावबा सरक सुरक्षा जीवन रक्षा हाइबा थीमदा पांगथोकलिबा नेशनल रोड सेफ्टी मन कमरी लेनना ngasi Manipur traffic control police wing gi SP Promise Arambamna Imphal West district mi kung taba mafam singda road safety so lamthakre lamthaba aduga mari lenana Promise Arambamna fongdokibada gari thaubada niyom sumna thauduna accident thoktanabagidama road safety mobile so si lamthabane gari thauba matamda tangai fadana helmet upiu driving license amadi gari gi se sang sing suna pairaga gari thaubiu maruena traffic rule amadi traffic signal ngakna gari thaubiu motorcycle bike amadi ngakpigani motorcycle bike amadi private ki gari singda makhol ahuba silencer sindok pigano silencer Sizinabegeno Masina Heart ki Laina Laiba Amadi Environment Akaiba Piba Maramna Fine on Lupalising Tara Fauba TNB Yai Hauzik Lamdamasida private vehicles kaya company na sarak padagi modified tauba yauriba asisu motor vehicle eki wangmadani masigi mataktasu excel lauragani hayeng Imphal iski mi kungna taba mafam singda road safety mobile so asi pangtholagani haiki
ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯃꯦꯟ ꯑꯣꯏꯅ ꯑꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯕ ꯃꯌꯥꯝꯗ ꯔꯣꯗ ꯁꯦꯐꯇꯤ ꯀꯩꯀꯩ ꯐꯣꯂꯣ ꯇꯧꯒꯗꯕ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜꯁ ꯐꯣꯂꯣ ꯇꯧꯕ ꯑꯗꯨꯒ ꯒꯥꯔꯤꯗ ꯊꯧꯕꯗ ꯀꯝꯄ꯭ꯌꯨꯇꯔꯁꯤꯡꯅ ꯁꯦꯐꯇꯤ ꯒꯤꯌꯔ ꯆꯥꯛꯄ ꯇꯧꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯋꯦꯔꯅꯦꯁ ꯄꯤꯔꯒ ꯃꯌꯥꯝꯒꯤ ꯗ꯭ꯔꯥꯏꯚ ꯑꯣꯏꯅ ꯇꯧꯔꯒ ꯍꯦꯟꯅ ꯇ꯭ꯔꯦꯟ ꯏꯐꯦꯛ ꯑꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯗ꯭ꯔꯥꯏꯚꯁꯦ ꯍꯦꯟꯅ ꯀꯟꯅ ꯍꯦꯟꯅ ꯍꯥꯏꯒꯠꯆꯩ ꯑꯗꯒꯤ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯠꯀꯤꯗꯪꯒꯤ ꯑꯣꯏꯅ ꯅꯠꯇꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯆꯠꯊꯖꯒꯅꯤ ꯑꯣꯟꯂꯤ ꯔꯨꯜ ꯕ꯭ꯔꯦꯀꯔꯗꯪ ꯅꯠꯇꯕ ꯔꯨꯜ ꯐꯣꯂꯣ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯒꯤꯐ ꯃꯆꯥ ꯃꯆꯥꯁꯨ ꯄꯤꯖꯕꯒꯤ ꯄ꯭रोग्राꯝꯁꯨ ꯄꯥꯡꯊꯣꯛꯆꯈꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏ ꯇꯧꯒꯗꯕꯁꯤꯅ ꯔꯣꯗ ꯁꯣ ꯃꯆꯥ ꯑꯃ ꯄꯥꯡꯊꯣꯛꯆꯒꯦꯅ ꯚꯤꯖꯨꯋꯦꯜ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯕꯁꯦ ꯁꯤꯅꯁꯨ ꯈꯔ ꯑꯗꯨꯝ ꯄꯕ꯭ꯂꯤꯛꯇ ꯌꯧꯕꯁꯨ ꯑꯗꯨꯝ ꯌꯧꯋꯦꯅ ꯑꯗꯣ ꯍꯟꯗꯛ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯀꯪꯂꯥꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯉꯁꯤ ꯀꯩꯅꯣꯗ ꯐ꯭ꯂꯦग ꯑꯣꯐ ꯇꯧꯖꯒꯦ ꯇꯧꯕꯅꯤ ꯔꯣꯗ ꯁꯣꯁꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯇ꯭ꯔꯥꯐꯤꯛ ꯑꯋꯦꯔꯅꯦꯁꯀꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯊꯅ ꯑꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Hi, are you thinking for the best coaching center? Yes, you are absolutely right. Your Dream Institute is now in your city. Career Point Kota is now open in Imphal at Ningthemcha Karong, Hairangoi Thong West for all the aspiring IIT, NET, Olympiad and board exam preparation. Career Point Kota extending the 31 years of legacy in coaching with 50 centers across the country. Career Point excel in IIT. School, largest residential school affiliated to CBSE. Admission open for the new sessions 2025-26. For LKZ to class 9, safe and environmental friendly e-campus, free admission fees. Join the community of lifelong learners. Only Slopeland Public School, Khongjong. Break matungda taran moksari ausi makada pauda Indian Army ki Special Force sing na sillaga thasi ki kuntareta landara pa lanfam amada PLA ki lanmi henthoi ba yung gi ming salam nganba mete laifam kaksing komla khongma kha lekaina imaleba ki damak thawaina pontha pikri haina lone thinkraba laloluf Revolution the People's Front RPF ki Assistant Publicity Secretary Bangkim Nangasi press ta thokpa sirula man khangalakli loinana mang lekhidabada yaul ki ikai khunaba utuna lup asina awaba phungdorakli loinana lekhidaba athau asigi imung manung sagi natai marumapang singi awabadasu RPF amasung masigi lanmi singlup PLA na saruk yarakli henthoi kathokpagi thaunabu masak khangba oina mangna lekhidraba batungda second lieutenant ki rank piduna ikai kunaba utki haina sirolasin hairi hayung androgi tarau thianda laiba RPF ki athauba tarahumdoi gi ningsing khubamda ikai kunaba ullaba matungda mahaki pongnafam lamdamda leikidrabagi mangani leihun pangtholagani tharumasida miyamna saruk yabinabasu paujilakli Maram Sadan Hairo ki miyam dagi nam hadun sel khaiba madi Maram Sadan Hairokta mitop sangba yaroi haina Hairok apun maklab amasung Hairok apun mamera paibina ngasi warip laukre Lubani sena senduna ngasi Hairok part 1 2 amasung 3 dagi miyam gi rally ama laktuna Hairok part 2 polo ground da lam thungpam oibaga loinana miyam gi mifam amasu pangthoki miyam gi mifam aduga mari lenana Hairok apun maklab ki president W Ziban Nahai Hairok ta tongan ba mai kai dagi khut thingjelakpa sina khul asigi miyamda akiba phawle masidagi ngakthoknabagi pandamda club kunmari amadi maira paibi singa tanaraga ngasige khongthang asi lakholakpani Hairo ke thauna lingzelbu namthana ba honariba kharana akiba piba haibase Hairo miyamgi mangjabani apunmagi oina lawriba wari basi miyamna ikai khunabi yu haiki ekoi Hairokta apun club apun maira paibina licing hoidina lagliba mioi kaya ama Hairokta extraction tawba yaroi haiba mamana kaya am haikre atopa khundagi lakpa mioi kaya ama
ꯍꯩꯔꯣꯛ ꯅꯨꯡꯁꯤꯕ ꯁꯥꯕꯁꯤꯡꯅ ꯑꯩꯈꯣꯏꯗ ꯆꯪꯁꯤꯜꯂꯒ ꯍꯩꯔꯣꯛ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯗꯒꯤ ꯑꯦꯛꯁꯇ꯭ꯔꯣꯖꯟ ꯇꯧꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒ ꯂꯧꯇꯨꯅꯔꯒ ꯍꯩꯔꯣꯛ ꯃꯅꯨꯡꯗ ꯑꯣꯠꯅꯩꯕ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯃꯥꯡꯍꯟꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯅꯥꯡꯕ ꯄꯣꯛꯂꯛꯄꯅꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯃꯛ ꯇꯟꯖꯥ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯩꯔꯣꯛꯇ ꯃꯥꯁ ꯔꯦꯂꯤ ꯀꯝ ꯄ꯭ꯔꯣꯇꯦꯁ ꯑꯒꯦꯟꯁ ꯑꯦꯛꯁꯇ꯭ꯔꯣꯖꯟꯁꯦ ꯑꯩꯈꯣꯏ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯅ ꯄꯥꯡꯊꯣꯛꯆꯗꯨꯅ ꯁꯤꯟꯖꯕꯅꯤ ꯊꯥꯃꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠ ꯅꯣꯡꯃ ꯄꯥꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯔꯥꯕꯥꯏ ꯇꯦꯡꯒꯣꯜ 26 ꯀꯛꯆꯤꯡ ꯌꯨꯅꯤꯠꯅ ꯁꯤꯟꯗꯨꯅ ꯅꯣꯡꯃ ꯄꯥꯟꯕ ꯂꯥꯏꯕꯨꯡ ꯀꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯀꯛꯆꯤꯡ ꯀꯩꯊꯦꯜꯗ ꯂꯩꯕ ꯏꯕꯨꯗꯧ ꯅꯥꯎꯍꯜꯂꯥꯏ ꯂꯥꯏꯕꯨꯡꯗ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯑꯔꯥꯕꯥꯏ ꯇꯦꯡꯒꯣꯜ 26 ꯀꯛꯆꯤꯡ ꯌꯨꯅꯤꯠꯅ ꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯄ ꯂꯥꯏꯕꯨꯡ ꯀꯥꯕꯒꯤ ꯇꯔꯦꯠꯁꯨꯕ ꯑꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯏꯒꯤ ꯄꯜ ꯍꯥꯏꯕ ꯑꯔꯥꯕꯥꯏ ꯇꯦꯡꯒꯣꯜ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯀꯤ ꯆꯤꯞ ꯑꯦꯗꯚꯥꯏꯖꯔ ꯀꯣꯏꯉꯝꯕ ꯈꯨꯃꯟ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯆꯦꯒꯤ ꯆꯤꯞ ꯏꯗꯤꯇꯔ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯡꯒꯣꯝꯕꯝ ꯑꯃꯁꯨꯡ ꯑꯔꯥꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 50 ꯄꯥꯂꯦꯜꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯇꯦꯡꯒꯣꯜꯂꯣꯏ ꯀꯣꯟꯖꯦꯡꯕꯝ ꯂꯦꯝꯕ ꯃꯩꯇꯩꯅ ꯑꯈꯪ-ꯑꯍꯩꯁꯤꯡ ꯑꯣꯏꯅ ꯋꯥ ꯉꯥꯡꯈꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯛꯆꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯈꯤꯕꯤ ꯁꯅꯨꯔꯥ ꯀꯌꯥꯅ ꯑꯩꯈꯣꯏ ꯏꯒꯤ ꯄꯜ ꯉꯥꯛꯀꯅꯤ ꯑꯩꯈꯣꯏ ꯃꯤꯇꯣꯞꯇ ꯌꯨꯝ ꯄꯥꯜꯂꯣꯏ ꯑꯩꯈꯣꯏ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯚꯦꯟ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯗꯨꯅ ꯏꯚꯦꯟ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡꯗꯁꯨ ꯃꯥꯅ ꯂꯥꯟꯊꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯁꯅꯨ ꯅꯤꯡꯒꯣꯜꯁꯤꯡꯁꯦ ꯃꯣꯏꯅꯅꯦꯕ ꯏꯒꯤ ꯄꯜ ꯉꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯇꯣꯏꯁꯦ ꯃꯩꯇꯩꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯀꯗꯕ ꯁꯅꯨ ꯅꯤꯡꯒꯣꯜꯁꯤꯡꯁꯤꯅ ꯀꯩꯗꯧꯔꯦ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯗꯤ ꯑꯗꯨꯝ ꯌꯥꯕ ꯃꯌꯥꯡꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝ ꯄꯥꯝꯖꯅ ꯄꯥꯟꯈꯠꯂꯛꯑꯦꯕ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯕꯥꯃꯣꯟꯁꯦ ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯕꯁꯦ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨ ꯍꯥꯛꯇꯛꯇꯒꯤ ꯃꯣꯏꯁꯦ ꯀꯌꯥ ꯌꯥꯗꯦ ꯃꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯠꯄꯁꯨ ꯃꯩꯇꯩꯗ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏꯗꯤ ꯐꯨꯔꯨꯞꯇꯨ ꯄꯤꯛꯄꯅꯤꯅ ꯄꯤꯛꯏꯕ ꯐꯨꯔꯨꯞꯇꯣ ꯃꯣꯏ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯄꯥꯝꯃꯦꯕꯀꯣ ꯃꯣꯏꯒꯤ ꯅꯤꯡꯉꯣꯜꯗꯨ ꯁꯨꯝ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯃꯣꯏ ꯃꯁꯤꯡ ꯁꯨꯝ ꯍꯟꯊꯔꯛꯏꯗꯅ ꯑꯗꯨꯅ ꯍꯦꯛ ꯌꯥꯔꯤꯈꯩ ꯃꯣꯏꯅ ꯃꯌꯨꯝ ꯄꯥꯜꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩꯗ ꯃꯌꯨꯝ ꯄꯥꯟꯕꯁꯦ ꯊꯤꯡꯉꯦꯕꯀꯣ ꯏꯟꯊꯣꯛꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯩꯇꯩꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣ ꯃꯥꯅ ꯃꯌꯥꯡꯗ ꯃꯌꯨꯝ ꯄꯥꯜꯂꯅꯤ ꯄꯥꯜꯂꯀꯥꯟꯗ ꯑꯥꯗ ꯂꯨꯍꯣꯡꯉꯨꯔꯒ ꯃꯌꯥꯗꯣ ꯁ꯭ꯋꯥꯏꯗ ꯄꯣꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯐꯤ ꯁꯦꯠꯆꯜꯂꯦ ꯐꯩꯖꯣꯝ ꯁꯦꯠꯂꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯂꯩ ꯄꯔꯦꯡꯒ ꯍꯨꯝꯅꯗꯅ ꯇꯧꯔꯒ ꯃꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄꯗ ꯊꯃꯣꯏꯁꯦ ꯀꯥꯏꯌꯦꯕ ꯇꯉꯥꯏ ꯐꯗꯅ ꯍꯣꯡꯗꯕ ꯌꯥꯗꯕ ꯌꯥꯎꯔꯁꯨ ꯍꯣꯡꯉꯨꯔꯣ ꯑꯗꯨ ꯀꯩꯗꯧ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯥꯒꯠꯂꯒ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯗ ꯅꯣꯏꯅ ꯏꯟꯁꯜ ꯇꯧꯗꯣꯏꯅꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯌꯨꯝ ꯄꯥꯜꯂꯁꯨ ꯌꯥꯏꯅ ꯏꯟꯗꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤ National Tobacco Control Program District Tobacco Control Cell Imphal West na sindana Tobacco Free Youth Campaign 2.0 gi Thauram Uripok ta leiba Ram Krishna Mission School da ngasi pangthokre Thauram adu resource person oina NTCP gi District Nodal Officer Dr. A Dinesh Sarmana saruyaki Thauram adu da Dr. A Dinesh na harmful effects of tobacco use haibi hiramda wangangki loinana resource person oina saruyaki ba social worker RK Narendrana Haikibada Cigarettes and Other Tobacco Products Act 2003 Prohibition of Electronic Cigarettes Act 2019 Tobacco Free Educational Institution Haibi Hiram Singh the Wangangki Pangtoki Bataromaduda Mairu Singamadi Oza Singh Saruyaki Masiki Taromadu Luisilakpada National Iodine Deficiency Disorder Control Program NIDDCP IUC Gamari Lenana Iodine Deficiency Gimatang the Su Awareness Program Amasu Pangtoki Imphal District ki oni lisingani kunmanga gi ahan ba miyam gi numit ngasi Imphal District ki DC complex ta leiba Panchayat Bhavan na pangthokre ngasi saurakna mi lising ama ga yankhayum doina sar yawa lakhi tongan ba lenga ki scheme singi kana ba longna na ba lakhi ba miyam dagi application chamapan maftra taruk phangki masigi manungda khudak ta solve tawduna miyam gi service chama ga maftra ni thoi piki tongan ba line department kunthra tar unanga sigi tharmadu da saruyaki haina Imphal DC Office ki branch officer sub deputy collector Pinky Lukramna Fongdoki Water State Development Component Pradhan Mantri Krishi Sinsai Yojana gi Makhada Kaksing District Paikaliba Chakwa Thaurang gi Thabak Singasi District Asigi DC Rohit Ananna Hakthingna ni Yangsin Kre Serok Tangjeng Waikhong Laimanai Elang Khangpokpi Langmai Dongamasung
wangugi mafam singda paikhaliba rooftop rainwater harvesting farm ponds spring set development paka irrigation canal gi thabak sing yang sanke DC ke khongsal du gi manung sanna langmaidong high school da hangliba relief camp da satuna mafam adu da leiriba mioi sing unaduna makhoi gi awada passing su yang sanke lanjen riba mioi singi khunda leita hanna bagi serauda yumni phumatoi semgaliba gi phiwam su DC ni yang sanke Laikhidraba Sumang Lila ki artist singi mafam da Manipur State Sumang Lila Council na ikai ko na utpo oina thorum ngasi so Laikhidraba Moirangthem Borot ki kongba nande mamlaikai lai mori mama khada leiba ma ki sangai da pangthokre thorum masig mari lenana Sangnata Academy Award Lifetime General Secretary Sakurapam Hemant na phongdoki bada Oza Moirangthem Borot asi Sumang Lila gi damaktadi achangma maru oiba misakne maang ne hinglingi matamda Sumang Lila gi actor director amasung producer ama oina thau Panglami Council asigi damaktasu phaganana thabak thorum kayada Panglami ma kumba lilaroi ama mangjaba haiba si achoba mangjabani ngasigi thoramaduda Sumang Lilagi sayo isai amadi awaba phongdop isai kaya saktuna laikhidraba oza asigi mafamda ikai kona utki Thawal district ki Wangjing Tentha City block ki makhada leiba Lerong Thel Ningal Gram Panchayat ki special gram sabha mifam mangasi yari pok khorom makha mathak laikai haitroi pokpida leiba library kam panchayat ghar da pangthokre people's plan campaign lisne kunmanga kuntaro ki oina pangthoki be special gram sabha mifam aduda finalization of thematic panchayat development plan for 2023-24 amasung 24-25 finalization of thematic Panchayat Development Plan for Financial Year 25-26 amasung preparation of probable beneficiary list for Awas Plus 2024 survey amadi atai hiram kayada khandanaki Ukhrul district ki DC OIB Kengu Zuringlabu Handak Manipur Lenga ki Chief Secretary order amana atopa mafam mamada transfer taukibabu Koki Students Organization KSO na yaninda phongdorakle Manipur House Irang kaliba matamasida Kengu Zuringlana Ukhrul district asigi miyam ngak senduna mipai handana thamki maramasina ma ki transfer asi mailenaba authority singna atubada handokadabani haina KSO Ukhrul ge serolamana phongdorakle Hausi sanabagi pawda Uttarakhand pangthok leba kontranipan soba National Games lisngane kunmanga da Manipur gi sarungmam athobana gold medal ani lauduna puari semkhre triathlon amasung do thalon masana Manipur gi mahut senduna sar yariba sarungmam athobana event ani asida thangna na gold medal ani Manipur gi damak medal telida mai pakpa hapangam khre hairi Athawbagi course L Lenin so harawbana ngamkhai laikhidri haina phongdok laduna ahanba edition gi duathlon gi gold medal ama laukibagi nungaiba loidringaida individual triathlon da anisuba gold medal amasu lorkibani hairi National Games asida sip mission oiriba Moirangthem Rajchandra gi message da athawbana National Games asida gold ani lauduna puari ama semle hairakli amaromda wusu event ki ngasinini sanmanumita Manipur gi oina Malem Nganbi Devina women's Taizikwanda gold medal amasung lobangam khre Wusu masana gi nini samen numit ki ngasi athengma fawbada tawlu event ki women's Nandoda Yumnam Rekimbala na silver medal amasu famangam khre hausi fawbada Manipurna gold medal taru silver medal manga puna medal taramathoi fangduna medal teligi ani suba mafamda leibangamli Uttarakhand yumbu oiduna thas ke kunipana ge hoduna tongan mamasana da pangthok liba kuntrani palak suba National Games lisingni kunmari da Manipur ge sarungam athobana triathlon amadi dotalan event ani da gold medal fangduna state asigi puari semkhre ngasi games asigi homni saman numita sarungma athobana gold medal amaga fangduna mingset purapangam kibani hairi Athawbagi apopa singjamai singa matak pisum lairakta laiba sarungbam Zitian ga SKTV News na unarubada mak na hai maki masanupana piklingai sai ama makhai khar helak pamatamdagi hauna swimming masana da khongdaba hauraki National Games asida gold medal ani lauba ngamlak padan nungaiba poi loinana mak pu hek
ꯍꯧꯕꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯦꯡꯁꯨ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯊꯥꯛ ꯑꯁꯤ ꯌꯧꯕ ꯉꯝꯂꯝꯂꯣꯏ ꯍꯥꯏꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯟꯊ꯭ꯔꯥ ꯅꯤꯄꯥꯜꯂꯛ ꯁꯨꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯎꯠꯇꯔꯈꯥꯟꯗ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯇ꯭ꯔꯥꯏꯊ꯭ꯂꯣꯟ ꯃꯁꯥꯟꯅꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯪꯉꯝ ꯑꯊꯧꯕꯅ ꯒꯣꯜ 2 ꯐꯪꯂꯛꯄ ꯑꯁꯤꯗ ꯑꯩꯍꯥꯛ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯑꯁꯤꯗ ꯃꯅꯤꯄꯨꯔꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯤꯕ ꯁꯥꯟꯅꯔꯣꯏ ꯏꯆꯥꯁꯤꯡꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯦꯗꯜ ꯂꯧꯕꯤꯅꯅꯕ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯊꯧꯅꯤꯖꯔꯤ ꯇꯧꯕꯅ ꯒꯣꯜ ꯃꯦꯗꯜ ꯑꯅꯤ ꯐꯪꯂꯛꯄꯗꯁꯨ ꯃꯍꯥꯛꯀꯤ ꯃꯁꯤ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯀꯤ ꯃꯁꯤ ꯑꯦꯁ ꯔꯣꯃꯥꯅ ꯍꯥꯏ ꯑꯊꯧꯕ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯦꯊꯂꯦꯇꯤꯛꯁ ꯁꯥꯏꯀ꯭ꯂꯤꯡ ꯑꯃꯗꯤ ꯁ꯭ꯋꯤꯃꯤꯡ ꯃꯁꯥꯟꯅ ꯀꯌꯥꯗ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯔꯦꯅꯥꯗ ꯁꯔꯨꯛ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯠꯄ ꯂꯩꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯔꯤꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯒꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗꯨꯅ ꯑꯣꯂꯦꯝꯄꯤꯛꯁꯀꯤ ꯊꯥꯛꯇ ꯁꯔꯨꯛ ꯌꯥꯕ ꯉꯝꯗꯨꯅ ꯃꯅꯤꯄꯨꯔꯒꯤꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ Handak mana triathlon sidayda lakpasi masa nga oringadagi athletics, cycling, adagidi swimming, then amana marathon. Aduga hairiba sidayda masa loimba ahumok janum khara faja anum lakpaneba. Ado aina hadak se mana mai palakpasi am harauba ampoe. Aina thawai am nungai gitabase. Masi Asia level gi ama participate tawna directly khangjadare ko Hong Kong da chappa matamda magi cycle se yadabana maram oirkana masi 4th position da tahawpeba only second khar khakta da khenara kansida ada akhoi thawai nungai taba adugi haibadi paisa legi taba adugumba ngai cycling kai cycle singdo gi award pa legi ba do sigumba sidai da akhoi government na akhoi mari leinaba authority sing sina khatang makhoi sidai da help tawbiragadi hena phaba international level kaya da masi akhoi Manipur gi danatana India gi oina achauba mai pakpa porokpa ngamgani haibase aina asa thamjai On the 38th Suba National Games, Turkana Pangtoi Games, the Triathlon Masana, Sarubam Atauba, Athletina, Manipugi Ahamba account, have a gold medal Loki, Masi, so as many Manipu State Kuina, Amsum as a Garjanamuina, Yamnoi, Madugi Makata event, duathlon, cycling plus, Lamjen, Kapunba events, the fast gold medal Amagam Lore, Masizu, Puna, athlete Amana Tanatana National Game, the Losi. adum so ese menen khali masi first time orum dong male masina koi gi Manipur gi medal tele da so ba contribution ni Imphal gi mapal kangjebung na satharliba ahanba DZAR Men's and Women's Polo Championship 2025 ki quarter final line of loikre All Manipur Polo Association ampa amadi 9 sector Assam Rifles ka khusam naraga thas ki kundagi haudana nupa gi polo team kuntarina masung nupi gi team manga na sar yaraga knockout basis sathariba tournament sing ngasi nupa gi ahanba ground gi tare soba pre quarter final sanaki bada ex polo club wangkhaina ESC polo team A wangkhaibu Panjal Nipan amada maithiba piki quarter final sankre nupagi anisubag ground gi Nipan subamadi aroiba pre quarter final sanaki badana Arvin Polo Club Irui Semana Assam Rifles Polo Team Bibu Panjal Nipan tarukta maithiba piki Sathariba Polo tournament sigi hayeng ahan ground da MPSC Polo Team A amasung Black Watch Polo Club Babuparaga ahanba quarter final sanaragani anisubag ground da MPSC Polo Team B ga Singhayumba Polo Club Porompat ka anisubag quarter final da lamba tawnaragani Hauraibi Apunba FC amadi Hauraibi Northern Star Club anina kusamnaraga thas ka tarani thoidagi Hauraibi Kangjebung na satharliba mangarak suba Sandranadi Trophy lisingni kunmanga 9A side state level village open football tournament lisingni kunmanga da Karam FC amadi Tam FC sector mai paktana quarter final sangre tongan team kunmarina group ni pan saruk yaraga round robin league basis sa sathariba tournament sigi ngasi ahanba ground gi sanakiba pre quarter final match ta Karam FC na HA FC Hauribi ba penalty shoot out ta Panjal manga nipan da maithiba piki anisba ground gi sanakiba pre quarter final dana team FC Sektana NCP Mayang Imphal bu Panjal madi ani da maithiba pi dana quarter final sangmangam kibani
Ziribam Higher Secondary School ki Sanabong the Satariba Ahanba Elangbam Tomba Singh Memorial Junior Boys Under 17 Football Tournament nga si Sonapur FC na Anandamoy Club Zirigatpo Panjal Mapan Sino the Yaman Laksana Mighty Pikre All Ziribam Sports Association AJS in a Sindra Task Kundagi Satariba Tournament singing as Sanaka Mets Asida Sonapur FC ki Makedagi Ibrahim Alina Panjal Ahum Ruhul Amina Panjal Ama, Sakir Alona Panjal Ama, Angambana Panjal Ani, Abdul Kalam na Panjal Ama Masung, Hanif na Panjal Ama Sandu na Panjal, Mapan Sinoda, Anandamoy Club, Jirigat po Mighty Piki Bane, February Gitang Amada, Laisem Club, Kuning Teka, Oriental Club ka Sandaragani. Manipur Cricket Association MNCA and Sindhana Task Kundag Satrali Mapalak Suba MNCA W Pralada Masung W Ramanand Elite Cricket Tournament 2025 ta Krau Kamnam Bazaramadi KCC Kong Mamai Pakre Tongan Tongan Tim Taramaton Sar Yariba Tournament singing as a modern higher secondary school Amasung Oriental College Ground Tagil the Sanaki Metsta Krau Kamnam Bazarna Ari YS Kwai Nagamapal Lamabam Lekai Buran Humudrani Panda Toiki Graugi Sanaroi Tongam Zoy Sandrana Bolni Putaretaran Humudrani Palo Bugalunana Obamanga Lankibad Wicket Amalauduna Men of the Mets Mana Funky Tournament Sigistar Amaoina Ngasi Taubalgi Moising Public Ground Sanakibalik Mestana KCC Kongbana ESU Wankaibu Ran Humputaruta Mighty Bapiki KCC Gisandaroi Morangtem Rohitna Bol Humudra Taruktarani Punitoi Lauduna Men of the Mets Taki. Amaram the MNCA Giming Makada Tongatomba Cricket Ground in the Satariba and Suba MNCA Women's Under 15 One-Day Trophy 2024-25 the Tau Women's Thamwi Banamadi Force W Ketrigao Mike Pakre Ngazikwaka Til Maya Koibi the Laiba PCC Ground Sanika Bametsta Tau Thamwi Banna MP Taunau Zambu Yamalaksana Run Som Humdra Mapan the Mighty Babibangamki Mets Aduda Tau Tim Sandaroi Kriti Morang Temna Ball Humputareta Run Sam Marfuni Toilobangam Kibagi Damakta Player of the Mets Kimana Funky Loina Trophy Siki Sargam Oinangasi Tamiban Tau Grounda Sanaki Metsana Force Ketrigauna Sedo Tamiban Buran Humpunipan the Toibangamki My Papa Ngam Kraba Force Tim Gi Sanaroi Rahamatun Khanamna Obamanga ball ahumda wicket manga masung ball masing nipu daran Humpunitoi score Taubangam Kibagi Damakta Player of the Mets Kimana Funky Andhra Pradesh के नंदलयाल दलाइबा श्री रामकृष्ण पीजी कॉलेज सथरिबा कुनिपालक सुबा जूनियर नेशनल सेपक ताक्रो चैंपियनशिप फॉर बॉयज एंड गर्ल्स 2025 ता मणिपुर की नुपा मसा अमदी नुपी मसा अनिना टीम इवेंट ता चैंपियन होइखरे टीम इवेंट की नुपा की फाइनल सानखिबद मणिपुर ने बिहार बु सेट अनि सिनो द माइथबा पिरगा टीम चैंपियन ओइबंगम किबनी अदुगा नुपी मसा की टीम इवेंट के फाइनल सानखिबद सु मणिपुर ना हरियाणा बु सेट अनि सिनो द माइथबा पिदुना चैंपियन ओइबंगम किबनी ngasi nini sanba numita nupa masagi regu event sanakibada Manipur boys team na Madhya Pradesh amadi Himachal Pradesh team bu matang sina set ani sino da mighty ba piduna matang round sangre loinana championship asigi girls regu event ki sanakibada na Manipur na Punjab West Bengal Delhi amasung Gujarat bu matang sina set ani sino da mighty ba piduna matang round sangre Haujilo silak pada maru pa amana Laibas ke father of nation haina khangnariba Mahatma Gandhi na laikhidabagi humdra tarilak suba Mother's Day thoramngasi Imphal ge GM hall da pang thokre Nauna sem kiba district threat handokpagi matangda UNC ga state amadi center lainga ka ngasi Senapati district headquarters da tripartite tokpang thokre Indo Myanmar ngam khaida lairiba awanongpok state singda narco terrorist emergency laukthokpi haina Kokomina prime minister amadi chief minister singda taksilagani hairi
Manipur da so anti-leprosy day pangthokre February tarawm dai phawba lebak sinma thungna sathagadaba Sparse Leprosy Awareness Campaign 2025 su hawdokre. Amasong Uttarakhand da pangthokliba 39 suba National Games lisingani kunmanga da triathlon amasong duathlon masana da sarungbam athobana gold medal ani lauduna puari semkhre. Hauji matang aswaida bulletin solution jare Manipur miyam gi punsi da khwaida gen mar oiba state asigi leibab sige amadi malam gi ipau singi damakta SKTV news po ming tadum lebiu ponama po amukana khurum jari.